April Thanina, April this had the Kangleipak Kangleipak Mayagi Mapam the Tanjarangi Aigi Seireng Mummy April Thana Lakpada Lagle Yoragle April Tha Karamnabu Kaugani Maitrabaki Mapari Kayana Tawaina Ponta Oikiba Janu Ningon Kayana Lukrasinga Zankiba Pale Mama Kayagi Tamoi Sokpating Thakor Karamnabu Kaugani April Thana Lakpada Ngasi Hangjaningi Amatang Adugumba Tamthiriba Landuna Tambiraba Wakalon Nungsinabagi Tanglam Liba Kungtang Apun Bagi Taklam Liba Maikai Nintambagi British ki bomb top Mayokta Tangi Zagoi Saduna Siensin Kiba Haidaba Yaroi Nintamba Pamzaba Mikha Ponindaba Zatini Haidaba Yaroi Nintamba Pamzaba Mikha Ponindaba Zatini Thadoli Bani Thawai Sintali Bani Ikeng Haksang Dagi Khongjom Turen Torbanda Lairibra Adugumba Akhanaraba Maribang Ningbasing Num Lairibra Adugumba Akhanaraba Maribang Ningbasing Maming Tangairaba Sana Lebang Manipur Asida Oiring Asidi Wadana Nungaiba Pamzaba Humang Tadana Sil Taningba Budhi Yautana Lengapa Purup Masengi Itaktuna Tungi Yumbiril Urkadaba Inkal Agniba Naharol Kayagi Punsibu Mondrangi Ipaka Tauhan Naba Honari Minsat Urong Kinduna Maribagi Damagda Tamlambagi Mahuta Ngayhak Nungaiba Nisagi Ipaka Tauhan Duna Kangutakta Mangnariba Mayamse Adugumba Thona Paba Urkadaba Nauriba Naharon Sinda Nisa Zaba Tambiduna Sa Paubana Setnadraba Miuba Urabasu Miubagi Lamsat Yaudraba Oizanamna Haraba Hajaningi Ningsinghaningi April Thana Lakpada April Thana Lakpada Irebag Iramdam Aigi Igi Mari Leiba Miui Singbu Norogi Komda Singthabiganu Nisagi Karabar Thadopiu Nisagi Karabar Thadopiu Ulam Kre Khongjom Lana Lonebi Maza Singi Nungsinadaba Puksil Kujen Dinadaba Ohen Ki Lebaki Amangba Lebak Praja Wanaki Nupi Lon Bagi Amangba Nupi Lon Bagi Amangba Mangata Duna Lehori Nupi Lon Ba Imungda Ayeng Ba Imung Oide Lepak Kunai Paganaba Nupi Lon Ba Dolasi Nupi Lon Ba Dolasi Aduga Nupi Leiba Nupada Nupi Leiba Nupada Yung Pange Kanusi Nupising Nupi Leiba Nupada Yung Pange Kanusi Nupising Khongjom Lana Sakini Nungsi Nabadagi Hen Balaite Nungsi Manangam Dabalaite Nungsi Sanaba Puksil Manaba Layam Labadi Manipur Oirangani Pithibi Pumbani Khanbangamba Adugumba Lebak Ama Salam Dabasu Yai Bharat ki Phibanungda Ngasigi Thamoida Pumnariba Merger Agreement Taum Dabasu Yai Ningsing Hali April Thana Lakpada Ningsing Hali Thamoida Yamda Ningsing Hali April Thana Lakpada. Thank you.